yenjabasina pelattare khanjabasina wakhal leina oiru nangi maitho nangi mino khudinna airu jingshin bikhare Nyambom kahanay kung khurumsaray mayamgidamagta ngasisu nungay pa video mo puno lakre ano ba update oiba video ni do ngasi video se yamnasu jengbada kan tawba matamda jengbada ko mayamna jingbisu dum sidai sida achakko misu yawni aduri sakko misu yawni bako adi dum phana khanba dum haidi ko thamoi sengba mi de dum phana khangani video se uraga do ngasi gi video se kari video na habda nahan pamna nupi ani pulap selekhi video nupi ani gi ming puja priya gi video ne bako mkhoi ani gi luhonbagi matangda oijaba luhonbagi video matek khara ngambado hakatserake meyam famda tugi makhata ba aigi mafamda isu aidi aigi thamoi de khara puthoksarakpa wafam khara su meyam famda thanjaram ge haide video se puno laklabani to meyam video matek amta jengminasi nushidra makhoi ni gi makhoi masimnaw gi matawse ko aidi nusibako adi ayi ojaba mafam haba bu aingonda tatana comment la ye asigumase nang pamamgani do da ko ai makhata basi yamna hairoge du makhata ba hainge saurani nushiba wahida mayang famda thamjaramge ai wahi khara adi nupa sina ngamna lawzarai mebako hojikti maki makhoi ani gi mapuroiba haido oikhre makhoi ani gi mapu haido oikhre nupa se ko ado sida kana gumbamna khuthinjin bige su khanbi ganu kana gumbamna chakat ngangbi ge su khanganu kaigino haidi mase makhoi ahumgi janabagi matung ina torokpa ngata ne sida nang aina ne makhoi ahumgi marakta karigumbama wahiyam ta hainingai lekte sida ko janabu janadi punumak jai jabu jaradi ko aduna aidi makhoi ani se kot meri su tawrabani ko makhoi ahum se nupi ani siga nupa siga ko kot meri su tawna loi khrabane ado haidi mayam chumi chumde ko chumi chumde dum haibiro ba ko aina haise chumi chumde dum haibiro ba aidi nang aina sida ngangbagi darka ta de ngangbagi mathau ta de ba hak laite ba nupa amada nupi ani ke dabai leisalino adoidi nupi atomi du su hairu jabra nasena leibo nupa du da nang ke dabai leisalino haibase ko haidi adu haiba yade ba adu haiba yade haibidi maki mache orbasina mase haidi yana lakjabane ba mase orbasina mauna permission pina ina oijaro haina permission chumma bane ba sese ko ani ina oijaroina la abni atombi oijaroina la abane bako sida nang aina wangang bagi ithau leibra leite sidai chakat kari ngangnari no asiga ngangai gummama wahi amta yaude sida makhoi ahumgi marakta thina ngangbagi su hak leite thina jaibagi su hak leite khoi ni gi wari se ko ama leire bako hanagi thaina da haidi thanyagi ahansingna ko matu ani ahum lon da bai se tawna da banate tawringa tani sida hanagi ahansingna matu ama leina ani pusalai ani leina ahum su pusalai ko desida mangalon bo yawrongmane haibige ado hamai sina handak sina ahan manate ba hoi moi ani gi se khitang difference lei haibo ani moi ani se amukta pulap se lei me bako ado pulap se lakpaga adugagi thana da hanagi ahansingna ama leina kondangda ama mu pusalakpa ko sisu matu ahum lon bane ba matu ani lon bane matu manga lon banga tane ba ko ado mai su adumak ne ba ko hoi mai sina pulap senjalai haibo ani ba amuk ko adi sida nupi masen janari nupa yanari ko aidi
ꯑꯗꯨꯒꯅꯦ ꯑꯃꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯤ ꯑꯩꯅ ꯏꯁꯥꯃꯛꯅ ꯌꯥꯗꯅ ꯏꯁꯥꯅ ꯄꯔꯃꯤꯁꯟ ꯄꯤꯗꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯅꯤꯁꯨꯕ ꯄꯨꯁꯜꯂꯛꯄ ꯍꯥꯏꯕꯁꯦ ꯃꯇꯤꯛ ꯅꯠꯇꯦꯕ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯄꯨꯁꯜꯂꯛꯀꯦ ꯍꯥꯏꯔꯒ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯪꯐꯝ ꯊꯣꯛꯑꯦ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯄꯔꯃꯤꯁꯟ ꯂꯧꯐꯝ ꯊꯣꯛꯏꯑꯕ ꯑꯩ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯜꯂꯛꯑꯒꯦ ꯑꯗꯨ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯏꯔꯥꯡꯗ ꯈꯪꯅ ꯇꯥꯕ ꯏꯔꯥꯡꯗ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯨꯗ ꯈꯪꯅ ꯇꯥꯏꯌꯦꯕꯀꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯅꯤꯡꯉꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯤꯔꯥ ꯍꯥꯏꯕꯁꯦꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯐꯝꯗꯁꯨ ꯊꯝꯃꯒ ꯌꯦꯡꯉꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯕꯅ ꯑꯅꯤ ꯂꯣꯟꯅꯤꯡꯉ ꯇꯥꯔꯒꯗꯤ ꯃꯇꯨ ꯑꯍꯟꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯀꯅꯦꯕꯀꯣ ꯍꯪꯐꯝꯁꯨ ꯊꯣꯛꯏ ꯑꯩ ꯅꯨꯄꯤ ꯑꯃꯒ ꯂꯣꯜꯂꯒꯦ ꯐꯥꯒꯤꯕꯨ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯔꯒꯁꯨꯀꯣ ꯑꯁꯦꯡꯕ ꯑꯣꯏꯔꯒꯁꯨꯀꯣ ꯍꯪꯐꯝ ꯊꯣꯛꯏꯕꯀꯣ ꯁꯦ ꯍꯪꯗꯣꯏꯃꯤ ꯑꯗꯣ ꯍꯪꯉꯒ ꯃꯇꯨ ꯑꯍꯟꯁꯤꯅ ꯌꯥꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯃꯥ ꯑꯇꯣꯝꯕꯤꯗꯨ ꯄꯨꯁꯜꯂꯛꯄ ꯌꯥꯔꯣꯏꯗꯣ ꯌꯥꯗꯅ ꯄꯨꯁꯜꯂꯛꯑꯗꯤ ꯖꯕꯔꯗꯁꯇꯤ ꯍꯥꯏꯕꯗꯣ ꯇꯧꯔꯕꯗꯤ ꯃꯥꯏ ꯃꯊꯛꯇ ꯀꯦꯁ ꯊꯣꯡꯕ ꯌꯥꯏꯑꯕ ꯀꯣ ꯀꯦꯁ ꯇꯧꯕ ꯌꯥꯏ ꯁꯤꯗꯩꯁꯤꯗ ꯑꯍꯟꯅ ꯌꯥꯗꯅ ꯑꯇꯣꯝꯕꯤ ꯄꯨꯁꯜꯂꯛꯄꯁꯤꯗ ꯀꯦꯁ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤ ꯀꯦꯁ ꯇꯧꯅꯔꯤ ꯄꯩꯁꯥ ꯀꯩꯅꯣ ꯇꯧꯔꯤ ꯏꯖꯠ ꯗꯥꯕꯤ ꯍꯨꯜꯂꯤ ꯅꯨꯄꯥꯗꯨꯅ ꯑꯩ ꯂꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯄꯨꯁꯜꯂꯛꯏ ꯍꯥꯏꯗꯅ ꯏꯖꯠ ꯗꯥꯕꯤ ꯍꯨꯜꯂꯤ ꯑꯃ ꯇꯧꯔꯤ ꯀꯦꯁ ꯀꯥꯟꯅꯔꯤꯁꯤꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯅꯪꯅ ꯑꯩ ꯂꯩꯅ ꯑꯃ ꯄꯨꯁꯜꯂꯛꯄ ꯍꯥꯏꯅ ꯀꯦꯁ ꯇꯧꯗ꯭ꯔꯥ ꯇꯧꯔꯤꯑꯕ ꯈꯪꯕ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤ ꯁꯦ ꯄꯨꯝꯅꯃꯛ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏ ꯎꯅꯔꯝꯒꯅꯤ ꯅꯪꯅ ꯑꯩ ꯂꯩꯅ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯏꯅꯣ ꯍꯥꯏꯅ ꯀꯦꯁ ꯇꯧꯅꯗꯅ ꯀꯣꯔꯠꯇ ꯈꯥꯏꯅꯕꯒꯤ ꯈꯣꯠꯅꯕꯒꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯑꯗꯥ ꯗꯤꯚꯣꯔꯁ ꯄꯦꯄꯔ ꯑꯃ ꯍꯥꯏꯗꯅꯀꯣ ꯇꯧꯅꯔꯤ ꯉꯥꯛꯇꯅꯦꯕꯗꯣ ꯑꯁꯤꯗꯩꯁꯤꯗ ꯅꯪ ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯅꯨꯄꯤ ꯑꯇꯩ ꯄꯨꯁꯜꯂꯛꯑꯣই ꯌꯥꯁꯨ ꯌꯥꯔꯣꯏ ꯑꯗꯣ ꯅꯪꯅ ꯑꯩꯅ ꯌꯥꯔꯒꯅꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯁꯜꯂꯛꯇꯣꯏꯁꯦ ꯀꯣ ꯑꯗꯨꯅꯦ ꯑꯩꯁꯤꯒ ꯑꯩꯈꯣꯏꯅ ꯃꯥꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯤꯗꯨꯕꯨ ꯅꯨꯄꯤ ꯑꯃꯗꯣ ꯀꯣꯏꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯁꯨꯕꯨ ꯉꯝꯃꯤꯅꯦ ꯑꯗꯨꯗ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯥꯎꯖꯧ ꯅꯨꯡꯁꯤꯕ ꯂꯩꯔꯒꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯩ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯂꯨꯍꯣꯡꯉꯤꯕꯁꯦꯀꯣ ꯌꯥꯝ ꯍꯔꯥꯎꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯝꯗꯣꯏꯁꯦꯀꯣ ꯅꯨꯡꯉꯥꯏꯕ ꯈꯛꯇꯅꯤ ꯃꯣꯏ ꯑꯅꯤꯗ ꯐꯥꯎꯔꯝꯗꯣꯏꯁꯦꯀꯣ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯇꯥꯔꯛꯄꯗꯁꯨ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯈꯟꯅ ꯆꯩꯅꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕꯕꯨ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯕꯣꯔ ꯄꯤꯕꯤꯌꯣꯕ ꯀꯣ ꯅꯈꯣꯏ ꯑꯅꯤ ꯍꯌꯦꯡ ꯅꯆꯥ ꯌꯥꯎꯔꯕꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩꯔꯨ ꯑꯃꯅ ꯑꯃꯕꯨ ꯄꯥꯡꯒꯟ ꯑꯣꯏꯍꯟꯗꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯨ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯌꯣꯕ ꯁꯤꯗꯩꯁꯤꯗ ꯊꯤꯅ ꯆꯩꯕꯤꯒꯅꯣꯕꯀꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯍꯥꯏꯕꯤꯌꯣꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯔꯐꯇꯒꯤꯗꯤꯀꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯅꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯥꯅꯅ ꯂꯩꯕ ꯍꯌꯦꯡ ꯃꯆꯥ ꯌꯥꯎꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯃꯇꯤꯛ ꯆꯥꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯅ ꯁꯦꯕꯥ ꯇꯧꯕꯤꯕ ꯀꯣ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤꯕ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯃꯄꯨꯔꯣꯏꯕꯕу ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯏꯁꯣꯔꯃꯛꯅꯤ ꯈꯟꯕꯤꯕ ꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯝꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯤꯕ ꯇꯥꯔꯒꯁꯨ ꯁꯤꯗꯩꯁꯤꯗ ꯋꯥꯔꯧꯕꯤꯒꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯔꯗꯣ ꯑꯩꯉꯣꯟꯗꯒꯤ ꯑꯩꯒꯤꯗꯤ ꯁꯦꯅ ꯆꯨꯝꯃꯤ ꯁꯦꯅ ꯍꯥꯏꯗꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯃꯐꯝꯗꯒꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯟꯅ ꯂꯥꯛꯂꯒꯦ ꯕꯥꯏ ꯕꯥꯏ